Manipur University ki Vice Chancellor oiramba Professor H. Tombi ki Sagolban Tera Yangkhom Lerakta Leiba Yumda Sakhangdabasingna Bom Thamjinlamle ki mayokta ngasi Yangkhom Lerak Development Club YLDC amadi Laikai asigi Maira Paibi Lupna wakat mipham chathakre. YLDC ki Sanglenda Chathakiba Khongjang aduda Saruk Yakiba Club asigi President R.K. Somarendra na Phongdorakpada Tangdu Leitadana Leidiba Matam asida Yum kungna taba mafam asida bom thamjinduna miyambu aki akang pohanba laibak thibani micham miyam asok apan nangba yaba thong asi matungda amuk hanna tawbiganu wari sanaraga waroisin purakna bu hona biu haiki loina na thong asi kanana karigi namuk chatharam bano haiba asi athuba matamda laibak miyam khangna sengdok piu haina mahakna phongdokhi panbe yai ngasi degi sahi kunithoi gi mamangda thabaktagi pothakraba Professor Tombi gi geta ngarang ayuk anganbada Chinese hand grenade ama thamlam khibani bom adu Lamphel police station gi police sing na laktuna lokhat khraba matung thodok aduga mari lenana case ama lokhat khibani